Kuki terrorist na nongmay kapkre thas ke kun taru ke ayuk nonay district ke khopum PS na konba goitang dui khajang khulani ki marak talabuk ta chacha ba matai manao amasung macha nupa tamna Kuki terrorist na nongmay kapsil lakraba matung asi ayuk pung taruk makhairom tarak padana police station asi mangna konba jawjang tek amasung jadonang market manakta su Kuki terrorist na nongmay round nipan mapanrom kablak padagi manak nakpada laiba khunja sing mipai na kre pau asi tabadagi state amadi central forcing changsenduna thihumagi thabak chathabaga loinana makha tana thoaningdaba thodok sing thoandanaba section tharang lokhatkhi kimna senduna me kunthra da paksana rally chatkadauri Kuki NB Manipur kimna senduna lakliba me kunthra da nationwide rally paksana chatkani haina kimgi general secretary Pauten thang luphengna thadorok cherol amana phongdorakli me kunthra da chatkadoriba nationwide rally ase kim amadi civil society organization sing yauna me kunga taruk ta pangthokiba mifam amada Manipur tangkol liangmai amadi maide community singna Kuki jo community singbu target tawduna chatharakhiba thong singi matangda yamna kupna khanna nainaraba matungda waref lawkhibani chatkadoriba rally ase handa Kuki jo church leader ahum bisitlaw kaigawlun amadi Paugang Ling hatkibagi thawong adabu pendaba phongdokpaga loinana achumba langla langjil phangangadabani haibagi mapam pandamda pangthokadoribani loinana hauji Kuki jogi miyoi taraga mari fajinduna thamlibasi athubada thadorakadabani haibagi kholawga loinana pangthokani hairi Yumama dukan mari mai chakre ngarang numidang amasung ase ayu kilona banungai matung pung 12 kunrom tarakpada uripo khaidem lekai laiba khaidem iboi yaimagi G+1 gi yum ama amasung tongan potchai yonba dukan mari mai chakre CM Ken Chana Makhan village ta chatuna IDP singa unakre konsa khulgi naga taruki nef tawkhibagi thodokta chenaba mari fare CM Tafov khulgi fajin khiba Kuki taraga mari athubada asoyangam yauduna thadorakadabani haina kangpokpida protest chathakre Haukiba me taraga humdoida Kuki militant singna lalon wifi Kuki khuldegi konsa khulgi naga sing fajin khibagi mayokta Naga village guard singna fajin khiba tafau Kuki village ki Kuki khunja taraga mari adu athuba matamda thadorakadabani state amasung central government gi maikaidegi fajin khiba makoi taraga mari adu rescue tawgadabani haiba demand ngasi kangpokpida wakan mifam chathakre Haukiba numit kayanigi mamangdagi chatharakhiba protest adugi manung chana ngasi chathakiba wakan mifam aduda tongan ba Kuki khulsingdagi nupi angang yauna yamlaba miyoi kayana saruk yakhi Fajin khiba Kuki taraga mari adu thadoraktriba fawba makha tana khongjang changsinkhigani haiki khongjang aduda saruk yakhiba singna phongdokhibada haujik lairiba fibam asida lenga ki maikaidagi kari mata thausadana thaudang amata lawba tawdana laithoklibasi yaningde mifa mipungi thaudo asi kangpokpi amasung senapati district ki jurisdiction manungda thokpa oirabasu kari mata thaudang lawde haina pendaba phongdokhi victim family ki mahut siladuna nganai kem chongloina haikibada tafau Kuki village asi kangpokpi district ki jurisdiction manungda lairabasu mafam asigi law and order asi senapati district administration control tawri Masina maram oiraga lairiba isu asi kohannaba honabada khudongchadaba kaya mayoknari Kuki khunja taraga mari adu haukiba me taraga humdoida fajin khiba asigi matangda kangpokpi ki district administration da victim family amasung community organization singi maikaidigi makoibo asoi angam thoktuna rescue tawnaba amasung condition amata yauduna thadokhannaba kayara khana taksilabasu positive oiba khongthang amata paikhatri makoi taraga humdoi adu senapati kangpokpi border gi NH2 gi area da thabak sururaga halakpada fakhibani hairi Proxy war khudakta lepkadabani Kuki lamhenba sing fajingadabani Bruce Pebam kumja 1990 dagi May 19 da Moirang multi-purpose higher secondary school gi maheroi ahum police na hatkiba thawdo adubu ningsingbo oina 38 suba student emancipation day gi thoram ngasi Moirang Khoiru Mandafta MSU District Committee na sinduna pangthokre thoramadu student union asigi president Bruce Pebam na chief guest district asigi president Bishal Kunjengbam na president Fox Bisnupur district ki advisor RK Laima Ipom Bisnupur district ki president Wahengbam Bobi amasung MSU Bisnupur district committee ki hanagi president signing khangembam na guest of honor sing oina saruk yakhi thoramadu ka mari lainana Bruce Pebam na hai India government na lamdam asida chathariba proxy war khudakta lepkadabani Kuki lamhenba sing fajinduna ing tapa fibam ama purakadabani chindana Manipuri ngamkai kahaloi haiba aduga historical identity da singkuptana yankhairaga thamli aikhoi masal hadokna hali apunba haibadu lehendi masi thengnanaba emsu na honakhigani Manipurgi oiba tonganba issue kaya laikhiba maru oina afasphana Manipurbu kham thengna wahankhiba decade 1988 ki matam asina maram oiraga MSU na
ꯏꯪ ꯀꯨꯝꯖꯥ 1990ꯒꯤ ꯃꯦ 19ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯃꯦ 19ꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯀꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯀꯔꯅꯥꯇꯀꯥꯗ ꯁꯤꯗꯥꯔꯥꯃꯥꯌꯥ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯕꯀꯨꯃꯥꯔꯅ ꯑꯅꯧꯕ ꯁꯤꯑꯦꯝ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯗꯥꯔꯥꯃꯥꯌꯥ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯤ.ꯀꯦ. ꯁꯤꯕꯀꯨꯃꯥꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯉꯁꯤ ꯑꯌꯨꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯥꯚꯦꯔꯤ ꯔꯦꯁꯤꯗꯦꯟꯁꯇ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯤꯗꯥꯔꯥꯃꯥꯌꯥ ꯐꯝ ꯊꯥꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯃꯍꯥꯛꯅ ꯒꯚꯔꯅꯔ ꯊꯥꯋꯔꯆꯟꯗ ꯒꯦꯍꯂꯣꯠ ꯎꯅꯗꯨꯅ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯔꯦꯁꯤꯗꯦꯟꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯛ ꯈꯥꯔꯒꯦ, ꯀꯦ.ꯖꯦ. ꯖꯣꯔꯖ, ꯑꯦꯟ.ꯕꯤ. ꯄꯇꯦꯜ, ꯔꯥꯃꯥꯂꯤꯡꯒꯥ ꯔꯦꯗꯤ ꯑꯃꯗꯤ ꯑꯩꯆ.ꯀꯦ. ꯄꯇꯦꯜꯅꯆꯤꯡꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥꯃꯔꯨꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯔꯅꯥꯇꯀꯥꯗ ꯂꯨꯆꯤꯡꯕ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯗꯤ.ꯀꯦ. ꯁꯤꯕꯀꯨꯃꯥꯔꯕꯨ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯩꯈꯤ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯤꯗꯥꯔꯥꯃꯥꯌꯥ ꯑꯃꯗꯤ ꯗꯤ.ꯀꯦ. ꯁꯤꯕꯀꯨꯃꯥꯔꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯏꯔꯥꯟꯅ ꯕꯟꯗꯔ ꯑꯕꯥꯁ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯂꯩꯕ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯗ ꯉꯁꯤ ꯑꯌꯨꯛ ꯕꯟꯗꯔ ꯑꯕꯥꯁ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯂꯩꯕ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯟ ꯑꯥꯔꯃꯤꯅ ꯑꯦꯔꯤꯌꯦꯜ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ IRGCꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅꯧꯅ ꯑꯃꯨꯛ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯅꯥꯛꯇ ꯅꯥꯀꯜ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯁꯣꯔꯁ ꯑꯃ ꯄꯜꯂꯗꯨꯅ ꯏꯔꯥꯟꯒꯤ ꯇꯁꯅꯤꯝ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯔꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯌꯨ.ꯑꯦꯁ.ꯀꯤ ꯇꯦꯡꯀꯔ ꯑꯃꯗ IRGCꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯟꯈꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯕꯟꯗꯔ ꯑꯕꯥꯁꯀꯤ ꯑꯀꯣꯏꯕꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯏꯔꯥꯟꯒꯤ ꯅꯦꯚꯜ ꯐꯣꯔꯁꯦꯁꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇꯒꯤ ꯖꯍꯥꯖ 3 ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯏꯔꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯈꯪꯍꯜꯂꯝꯕ ꯇꯧꯗꯨꯅ ꯏꯁꯤꯡ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁ. ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯁꯦꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯁꯤꯡꯗ ꯑꯦꯇꯦꯛ ಚಥꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ನ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯏꯁꯃꯥꯏꯜ ꯕꯥꯘꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯕꯥꯘꯤꯅ ꯏꯔꯥꯟꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨ.ꯑꯦꯁ.ꯀꯤ ꯂꯩꯔꯤꯕ ꯕꯟꯗꯔ ꯑꯕꯥꯁ ꯑꯃꯗꯤ ꯁꯥꯎꯗꯔꯟ ꯏꯔꯥꯟꯗ ꯌꯨ.ꯑꯦꯁ.ꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯗꯤ ꯁꯣꯚꯔꯦꯟꯇꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟꯇꯤꯗ ꯌꯨ.ꯑꯦꯁ.ꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁ.ꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯁꯃꯥꯏꯜ ꯕꯥꯘꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 18ꯗ ꯏꯔꯥꯟ ꯑꯃꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯔꯛꯇ ꯊꯝꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯨ.ꯑꯦꯁ.ꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯁꯤꯌꯥꯟ ꯒꯜꯐ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯄꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯒꯤ ꯁꯥꯎꯗꯔꯟ ꯔꯤꯖꯟꯗ ꯑꯦꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯆꯥꯔꯇꯔꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯀꯜ 51ꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯏꯔꯥꯟ ꯂꯩꯉꯥꯛꯇ ꯑꯌꯥꯕ ꯄꯤꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯁꯥꯎꯗꯔꯟ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯆꯌꯣꯜ ꯑꯅꯤꯔꯣꯝ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯦꯖꯤꯝꯅ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯁꯣ ꯑꯃꯗꯤ ꯆꯣꯛꯄꯤꯌꯣ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯗꯨ ꯁꯣ ꯇꯥꯎꯟꯁꯤꯞꯇ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯣ ꯇꯥꯎꯟꯁꯤꯞꯀꯤ ꯂꯥꯟꯐꯝ ꯑꯣꯏꯔꯤꯕ ꯀꯥꯟꯄꯦꯂꯦꯠ ꯐ꯭ꯔꯟꯠꯇ ꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯃꯤ 300 ꯔꯣꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯗ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐ꯭ꯔꯟꯠꯂꯥꯏꯟꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯋꯤꯗ꯭ꯔꯣ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯇ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩꯗ ꯔꯤ-ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯀꯧꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯂꯥꯟꯐꯝ ꯑꯣꯏꯔꯤꯕ
ꯃꯤꯟꯗꯥꯠ ꯐ꯭ꯔꯟꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯈꯨꯡꯒꯪ ꯑꯃꯕꯨ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯀꯥꯡꯒꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯑꯃꯁꯨꯡ ꯂꯥꯟꯕꯟ ꯁꯦꯝꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯤꯂꯤꯇꯔꯤ ꯂꯥꯟꯃꯤ 200 ꯔꯣꯝ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯣꯏꯅ ꯁꯣ ꯇꯥꯎꯟꯁꯤꯞ ꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯆꯝ ꯃꯤꯌꯥꯝꯅꯗꯤ ꯃꯥꯇꯨꯄꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯃꯤꯂꯤꯇꯔꯤꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯕꯣꯝ 30ꯒꯤ ꯃꯊꯛꯇ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯆꯠꯊꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯗ ꯃꯤꯆꯝ 18ꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫